Malemgi mafam kayada pangthokpagum ngasi Manipur lengaki Social Welfare Department na sinduna ahal oiraba singi numit fulfilling the promises of the Universal Declaration of Human Rights of Older Person haba thimda iboyama sumanglila sanglin da pangthokre thoram aduda DC Imphal West 𝐻𝐃𝐑 DC Imphal East Kumantem Daina amadi Social Welfare Department ke Director ngangom utamna athoiba mithung oina saruyaki Manipur da May 3 dagi hauduna thokliba irang asina awaba nanglaba mioi singna Jangzafam lauduna lariba relief camp singda lariba ahal oiraba mioi singda angamba khudol piba amadi Manipurgi mafam kayada hangliba all as home singdagi ahal oiraba oirabi singdasu khudol pot piduna ikai khumnaba utke thoram aduga mari lerina social welfare gi director ngangom utamna hai mama mapa oiba singna macha masu singda nushi haiduna lampiba matamda agreement kari inari haiba khangdana sign tokthokpa asi yariba makai tawroidabani icha isuda lampiba matamda haying ahal oiraba matamda yokpi thakpi baga lorina naraklaba matamda laing bigadabani haiba wafam yahangadabani haiki ahal oiraba singna masage phangpham thokpa hak khangdaba amadi khanglagasu khangna macha singda tanba ngamdana khangjinduna lay Maintenance and Welfare of Parents and Senior Citizens Act asigi makada macha masuna ahal oiraba singbu yokpi thakbi daba yade karigumba yokning daba tarabadi Act asigi matung inna maintenance allowance tha thagi oina lupa lising tara pihanba yai hainasu uttamna phongdoki Right, Kangagasu, Matsasi Masuzin Masurinina, Masama Sudagi, right, Setan, the Bamalay. Maduna, right, and Bedi Mahuta, Moino, in our Kanzela Galeva, Modi, Alwera Komatamsi, Maibam Kundana Denba. Masita Udanava Quina, right, see, Alzin Sukamba, Anangzin Sukamba, Matotai, 𝐕𝐈𝐅𝐓𝐒 Maintenance and Welfare of Parents and Senior Citizens Act, and India Act Malay. Exigi Makada, Machana, Masuna, 𝐕𝐈𝐅𝐓𝐒 Yopi Thakpi the Basungayati, Manakaibumba Yoking the Bataning the Bataragadi, Kexigi Matumina Mamanda, maintenance allowance Tathadi, Pihanbayai, Maximum Zedisin Taraba, Pihanbayai.